Namdinglong Naga Village Naga Micham Taruk Thado Equigi Lenga Kadai de Lake Shabagi, Mamang Thagi Daraga Humdoida, Scotland Amasung Kojimanigi Marakta Label Lambida ambush Toduna Thado Church leader Yauna Micham Ahum Hat Kiba Amasung, Atopa Maribuna Soan Kiba Todok Tokiba Numida, Lailon Vifai Kulginupi Sing Hana Farga Mamit Amasung Makut Punsilaga, Kuki terracing the Kusina Kiba de Gima from Kanki Draba, Pastor Ernie Yauna Naga Micham Taruk Atuba Matamda, take the Kaidina Thadoraka Damani Hibagi demand Tauraduna. Ngasi Sengmai PS ki manung chanba NS2 paring da laiba namdilong Naga Village ki gate protest tawkre ngasi nungthil changsin ki ba khongjangda sarugya khibi singna kuki khulai paiba singna fajinduna thamlakliba Naga micham sing thadokadabani makhoi bu tekta kaidena condition amata yaudana thado u haina iba banner sing paikhibaga loinana micham singi mayokta chathaba balance loishilu ekhoi lenga kadai da chatkrabage haina so hangladuna ekhoina ingtapa amasung achumbagi damak lepli haina so phongdoki Governance Liangmai Women Union na Kanglatong Bigi Maira Paibi Singa Kusamna na Sinduna Jongshin Kiba Khongjangda Naga Amasung Mitay Furuf ki nupi singna sarukyaki Lainga ki thaba hapada sel longnaba miyamgi mihut oiba nate MLA Nishigan Kaisamthong amadi kunai sigi afaba thaba khara tawramnaba politics ta khongdarakibani lainga ki thaba hapada sel longnaba miyamgi mihut oiba nate thaba hapada sel loroi charoi haina Kaisamthonggi MLA Nishikan Sapamna phongdokre Wafam ngasi team Nisikandana Senduna Sport and Culture amadi tongan balam kayada mithoi mihelaba Kaisamthong AC gi manung da laiba Meeoi taret pu MLA gi sangai da taramna oktuna puning thogatpagi thoram da mahakna phongdokibani thoram gi manung chana ACSC ge cancer patient ani da chief minister na cancer patient singda lupa lakh amamam gi sel gi tengmang su yenthoki MLA na makha tana haikibada ACSC da tedana leiba Meeoi kaya thoragli basi laibak fabani masina AC asi khakida natana laibak ki oiba mingchat kaya purakli basi damak thaganingai ni makha tana su naha singna lamdam segi mingchat kaya purakhi gani khali makhoi bu thabak hapa ihangna siki ama fawa loroi haikibadu khongphom chetna leptuna ngakli hojik thokli balance sida so angamba mateng kaya pangli haiki lobuk ta bom leiramlei ngasi numi ungba matung pung 12:45 rom tarakpada Kurkul Saval local labor lobukta Masigi Mapuna low Korubada Pokai Driva boom Mathing Krebo Madu Police Bomb Disposal Squad na lokalaga Nasinung Tilpung Mariga Minute Taraga Humdoi Tarakpada Denong Yan Chingol the Miso on the Pokai and Cray Jail Yo Cray Chahi now Ribi Nupi Macha Amada Mong Chada video sing Namlaga Hananata Bali Chatlubani Haiba Masagi Chay Kungama Toirom Surabanaha Ama Special Judge Pokso Imphal West na Thasi Kun Fawa Judicial Custody Remand P. Cray Border Pumnamakta Lake Proof Ohelagani Amisa India ga yumlonariba border area singda lake proof ohenaba smart border security system gi plan gi manung chana pilot project paikalagani haina Union Home Minister Amisa na phongdokre Union Home Minister Amisa na India gi tongan ba border area singda chatuna yengsilaba matungda makha tana phongdokhibada border area singda lake proof oinaba paikhat kadoriba pilot project ki thabak thoram sing asi chahi amagi manungda loisinba ngamnaba honagani India ga yumlonariba border area singda lona thupna mitop changsilakpa drone thajilakpa mi lalonbagi thabak amadi mayai kaba chinjak drug ki pak chauna lalon itik chathariba pumnama asi mapung phana thingba ngamnaba pilot project asi pahet kadoribani Pilot project asigi thabak thoram singi planning loisilakle project asigi manung chana India ga yumlonaba border area Nipan lomda smart border security system thamlagani India ki Prime Minister Narendra Modi na 2047 fawbagi manungda India bu developed country ama oinabagi thamliba pandam ase soidna thungba ngamnabagi dama border area sing ase yamna ningthina ngak senbagi tangai fadaba lei Border Pillar 72 amadi 73 dagi khulai fagat kre security force in Technopal district ki more PS ki manung chana lairiba Border Pillar 72 amadi 73 maya dagi khulai kaya fagat pangam kre hari Border number 72 amadi 73 dagi security force na fagalaba kulai sing adudi lethod gun countryman ama 9mm pistol ama magazine ama 22 pistol USA ama magazine ama radio set mari amadi IED mari rom ni hari police na thadorak pa paw ase gi matung inna hauze manipur thokliba tangdu laita daba fibam ase mausa gi fibam da hanjilak pangamna bagi damak tongan ba mafam singda thiba humbagi thabak leptana chathari hari thawung ase gi manung chana ngasi national highway 202 amadi 102 ena konba mafam singyauna litan mahadev famadi sanagaithel dunchingba mafam singda joint combing operation chathaduna thiba humbagi thabak chathakre loinena joint combing operation adugi manung chana security force singna lalauba singna sajilamba bunker kayaso masa khangdok pangam khibagal loinena thugaiduna manghantahan kre haina su makhatari UNC gi mifam
Naga Furuki Apex Body Oriba United Naga Council UNC gi Emergency Presidential Mifam amang asi Senapati District Headquarter da laiba Council asi gi loisang da pangthokre ayuk pung 12 dagi haukiba mifam asi nungtil pung 5 tarakpada loisinki mifam asi da All Naga Student Association Manipur Ansam Naga People's Movement for Human Rights amasong Naga Women Union chingba yauna US Sigi tongan ba Naga lupsingi Meeoi kunganipa na sarugyaki mifam asina UNC gi ware pumnamak stakeholders singa tanaraga lawgani haina yanaki lupa listing kunda first prize oigada ba MPP mall gi debating competition pangthokadawri Inner Manipur Parliamentary Constituency gi Congress MP Professor Angomsa Bimol Akoijam na parliament ki member oina wasak lawkiba numit ki ani suba thorambo ningsingna duna tangkak ani thokna debating competition pangthok tuna ahanba prize ta lupa listing kun gi mana pi bagaloina na makok mathang tarba singbu parliament gi nungjomi phomda sarugyahan gani hari MPP GPS na ngasi thokpa cherol gi matung ina competition asi district preliminary round haiba ama yauna final round haibaga stage ani gi format ta pangthokani round animaki manadaba motion topic sing legani preliminary round gi motion na mikhal sel amasung namfu safu tawduna mikhal pangthopagi chanabe asi thingba amasung chana handaba haiba selengak lon gi oiba loop sing na makoi pandam amadi thaudang lorba matamda thingba amasung chana handaba ngamgani haiba sina oigani final round gi motion na India gi lengang na hoje iramda Manipur da yingliba mi eng amadi chaliba lamchat tawrakliba thabak thawong asagi mayokta leptuna thengna ba haiba si iramda Manipur gi masagi oiba kanaba amasung chunaba wakholon amadi thabak thoramda yumfam oiba lamdam segi lengak lon gi luf natrabasu India pumba gi oiba lengak lon gi luf na oirabasu yai haiba sina oigani hari preliminary round sing Imphal West, Imphal East, Bishnupur amasung Thoubal da pangthokani district mari dagi khangatlaba winner sing amasung ani suba tabak competitor anina final round da sarugyagani Inner Manipur gi team taruki mathakta outer gi final round gi dama team ani su sarugyahan gani competition asegi form hayeng dagi pisilaga aroiba numit na tha asegi taraga tareta oigani preliminary round na tha asegi kun amasu kun gama thoida pangthoklaga final round na tha asegi kun gama da pangthokani ahanba ani suba amasung ahum suba manada mathang sena lupa lising kun tara manga amasung tara yauna consolation prize sung pigani Sarda ningthaukahabada Raja Sabagi mirep oinaba mirep chepisin gadawri chaliba June 19 na pangthokadariba Manipur gi Raja Sabagi sheet amagi mikhal asida BJP gi Meeoi oina khalakhraba adhikari mayum sarda lakliba ningthaukaba numita mirep chepisin anaba waref lawkrei Imphal gi thamban sangne ngasi nungthil pung 3 tabadagi pangthokiba mifamda warep asi lawkhibani mirep chepisin bagi khongchet aduda Chief Minister Y Khemchan Home Minister Govindas Konthaujam amasung voter oiriba BJP gi MLA kaya marum saruk yagadawri makoida sunatana NDA gi mapang ama oiriba NPF NPP na chingbagi MLA khara sumirep chepisin bada saruk yarabi yai pangthokadariba mikhala sida Congress ke oina di mirep puthoklaroi atopa political party singna su mirep puthoklaroi da maramna adhikari mayum sarda lamba yaw da mirep oigadawri tawbada di mirep chepisin bagi aroiba numit June Nipani mathangi numita mirep sing scrutiny tawgani aduga tha sigi taradana mirep che lawthokpagi aroiba numitni numit asida sarda mai pakle haina lawthoklaba yai Cockroach Janata Party ki khongjan Joy Sri Ram lauduna changsilaklaga thugaina bahonarakiba right wing activist taruk fakhre Hindu Muslim politics tawduna lenga ke isu singdagi naha singi wakholon thaidongna bahonare avisidif ke khonggang loi singna Godi media gi wangang gi paukhumpi dana kholaw lauduna talakre New Delhi gi Jantar Mantar dangasi Cockroach Janata Party CJP na sinba peaceful khongjang da naha Isingani rom saruk yaduna Union Education Minister Dharmendra Pradhan fam thadokadabani naha singbo authority na haiba inba authority gi khubam nungda leiba naha sing ohena bohona ba yaning de haiduna khongjang changsilakpada center da leiriba ND gi lengak pusogatpa right wing political group sing activist singna CJP gi member singna khongjang changsiliba mafam aduda Jai Sri Ram lauduna changsilaga khongjang asi thugaina bohonarakpadagi chawna wathok thokre India ki Chief Justice na thabak phangriba system bo challenge tawrakpa naha singbu mathok maram khangdawak kharami gumbani haina phongdoklubadagi khoisaunaraba naha singna semlakhiba CJP gi khongjang asi ngasi ayu pung 10 dagi hokhibani maheroi luchingba visitive ke na luchingduna chathakiba khongjang asi mangjongnuna mari lenaba authority singdagi ayawa lawduna chathakibani adubo right wing activist kharana yet apan pirakpadagi khongjang loi singa chawna ungkhatnari tungda police na khongjang da yet apan piduna thugaina bahonarakiba right wing activist taruk faduna poki hari
CJP ki khongjang asi maruoina handak NEET gi UG exam gi question paper leak oikiba CBSE gi on screen marking OSM system da soibadagi mahairoi singda chauna khudongcha daba mayok na hankiba amasung leiba asigi lenga authority singi thabak thawong singbu yaning daba phongdok luba natraga wahang hangluba mioi singbu anti national ni haina mingthon pisin na namthana ba hona bagi thawong sing asi yaning daba phongdok tuna chathakibani CJP ki khongjangda Ladakh ki saknairaba climate amasung democracy activist Sonam Wangchuk masamak laktuna sarugyaki mahakta natana leiba asigi saknairaba political social media influencer kayasu khongjang asida sarugyaki hairi amaramda miyamna Modi lenga ki phambak khubam nungda leikraba amasung makhoigi afabata ngangduna leiba media channel singni hainariba Godi media haina mingthol piriba media channel singna khongjang changsin khiba singda karigidama khongjang changsin libano khongjang asina kari kanaba purakadoribagi haibana chingba wahang hanglakpada khongjang loisingna Godi media migi khubam nungda leiba media chatpikro haina kholaw lawduna talaki Abhijit Dipke amasung khongjang changsin khiba mioi singna leiba asida handak NEET gi question paper leak oiduna chauna wathok thokpada Godi media sing aman asina mahairoi singna mayok nariba issue sing asi puthokuna khana nainaba amasung broadcast tawbagi mahota PM Modi na Italy gi PM Melody mithai pibana chingba miyamgi wakholon thaidokhangdaba topic kaya puthokduna pungkul mari khana nainaduna leihana marasi ki asigumba media channel singda CJP gi members singna interview piroi haiduna khongjang changsin famda media channel sing asi boycott tawki Abhijit Dipke na phongdokhibada India da lairiba political party sing maruoina lengak pariba party singna Hindu Muslim politics tawduna lengak ya soiba amasung maruoiba issue singdagi naha singi wakholon thaidoktuna thamnaba honare lining gi mingda ekhoi masal khana handuna lehalibasina kari kanaba purakadoribagi haibasi naha singna khanthabagi matam oire lining gi oiba muknabana mioi amatana imung manung puba yaba thabak phangan khiba leite naha singi Manglan Aremba Tahaliba Education Minister Dharmendra Pradhan Pham Thadokadabani Leiba Sigi Naha Sing Mikap Thoglasi Phamdon Phamnaiba Singna ka manungda phamlaga semlak pakhiat khanganbagi amasung namthaduna thamningbagi fibamda aikhoi akiba leitana khongpham chena leptuna mayoknarasi haiki Israel lanmini imung manung tongduna lakpa kar amada nongmai kapsenuna tha 8 ki Palestine angang ama hatkre Israel na khudum chansinduna thamliba West Bank ta imung manung tongduna lakpa kar amada Israel lanmina nongmai kapsen bada tha 8 tangai riba Palestine gi angang ama hatkre amasung mama mapa na sokwan kre haina Palestine authority na phongdorakre Palestine Health Ministry na thamlakpa warol amada tha 8 tangai riba Samfat Abu Haikal kauba angang adu ngarang numidang waram Hebron gitel Rumaida da kar amada tongduna mama mapa singa chatlingaida Israel lanmina nongmai kapselakpadagi sikhibani hairi Palestine News Agency WAFA gi official singna thamlakpa warol amada imung manung adu kar tongduna Bethlehem dagi Hebron da laiba makhoigi mari mata singi manakta chatkibani tanja aduda Israel lanmi singna makhoigi gari tamna nongmai kapselakibani Israel lanmina nongmai kapselakibada angang adu tamthina sokpadagi laikidabaga loinana angang adugi mamana nongmai maruna panduna soki hari Bethlehem University da lecturer oiriba angang adugi mapa Fat Abu Cycle so Israel lanmina nongmai kapsilakiba aduda makuta panduna sokki hari angang adugi mapa Abu Cycle na Hebron da laiba Al Ahli Hospital phongdokiba warol amada imung manungga punna gari amada tongduna lakibada Israel lanmina minungsi yauduna nongmai kapsilakiba adu miyoibagi lonchat na te haki thaudo adugi matangda Israel lanmina thigatpagi thabak chathaba hokre hari Israel lanmina phongdokibada gari adu Hebron gi mafam amada lanmi tamna thaujalakpadagi khamnaba honabada yakidabadagi tangaimak fadana nongmai kapkibani hari soklabasing adu makha taba laing chathanabagi damak hospital da khonglei thuna pukatki hainasu Israel lanmina phongdokpaga loinana thaudo adugi matangda thigatuna mara laibasing chairak pigani hainasu lanmigi maikaidagi phongdoki ningsingbiyai Hamas amasung Israel gi marakta ungkhatna bahokibadagi Palestine gi michamsingda Israel lanmina onnaibagi thabak leptana chatharakibani